mayambu ahan namaktada warina chomgi maikidigi ikok no na taram nokseri hauji amuk tabidasi aikoina pujarakpu warida mahigi puritki tarataruk suba tangka ngasi kita kaksidana warisina kari kamdoriba mayam punamangna wari asi punna taminadasi tabidasi mahigi puritki tarataruk suba tangka ngarangi tangka adugi maka chatarakku matamdani fatraba maiba phaibok mayam aduna sikpa matam masida manaw nupase thawai yamma nungaramde mayam na hairambu wasibu mana ningma thungan mangam kidabasina heli mana hena chakpa manakta lediba kula amadi atopa nupa amasida maibasina mayam leikidabagi pendabaduna kariguma thabak khara pangthukminabada nakhoi ani aigi mateng pangu hairare matam asida makhoi ani su yarare nahangna tawba thabak khudimak aikhoi loini yawgani sira phawbada aikhoi mang thagani haduna thajaba wa kayam harakpadagi maiba manaw nupase yamna harauki asomdasu kungkung khoi gi marakta gari thawba haiba mi yaramduna gari edo amukhana thawraka makhoi makhoi khultama lakirami gari manung asida awa nungai gi wari kaya ama sanaki thokiba akiba phanglaba thodoksin bol sanafamda kungkung amadi aroiba matamdana maino makhoi ani paduna neikiba kaya adugi wari singase kungkung amadi maino gi wari tana pikthankibani asomdadi numidang ngarungi matamda kungkung khoi gi khulasigi miyam asina makhoina bol asi kare final lore habagi pawsi tabada makhoidi yamna ngana ngaina kibani miyoi khara amanasu kungkungi maramda wari yama likhrabani sakhrabani mamasu pawsi taki karino aigi janupadubu bol kawba haibrane aduko mangamrane haduna mamasu thajadaba wakhan kaya makhalli makhoiga maino khoigidi laikaini thangnei maino khoigi yumgi misingsu kungkung khoida lai aduga makhoi masen awa nungai wari kaya ama sanai ahingi matam pung 7-9 tarakko adai phawba makhoise ngainarami adubu makhoina lakmandrabada lakko pharak taramnagani hayeng lakadabu oirani haduna makhoisingase magi yum tamna chanaki kukungi mamasu ngasidi machanupadu laani khanbadi yamna harauki mahakti mangonda makthorakani amuk phamgani numit marini mangani robse machanupadu uraktaba ngasidi yumda laagani habagi pawsi tabada mamadun hena khorangbadagi ahing matam thengna phawbada mahak tumthaba yadana amuk thorakbani mamaduna mangolda phamlingai matam asidani maino amadi kungkung wari sa sador chalakiba mainona nangsu changkhro aisu changkhra hayeng pulasi ko hadana wasi khara kanna ngangnabagi khunjelase mamaduna tare adumna wangna ba khunjedu tabadagi mamana magi thaliba laten thomese mengan khra likhalami e la malini haduna phamlambadigi mamase hawgali kungkungsu wakhal yam nungaina sumalom masalai mamana mangonda phalamdagi lepkhatuna laten thomeidu magi mai mapara thalaga masabu yenglibudu ubada kungkung jablepkhre e ima hoje phabu tumdribo mamado kungkungi masak adu ubada harawbana khamthengi khanghode mamagi mamitig mapi tarae kungkung jangsilai ma kaygino je botumdrisibo keduramino mamana komai kadigino ngasi numidang ngaram lakani haraga thela kanda laiside lambida kari toge kungkungdi thoki bori singa du liba yadabanina ima lambida kari yadabadagi thengkibani khungi miyam amasu ngairami habigi pawsu aikhoina asida kari khala matamna tai hayeng nongalaga pullaba habadune ima lao changsilaw haduna mama masa ani imung tamna changi kungkung magi processing thamjille aduga mamada ima aigi cha hapra hangi mamana kari ki haptani lapu tharo ironmani lao charo lao kungkungna chaksangda chak chari mamana marakta phamnuduna min suwari yam sarakhiba masanupana bol phasana sanakibagi maramda mamana wa yamna hangi kungkungse nokphet tawna mamagi thamoi pienaba hena nungainaba haduna mana chak chana wari sitami mamase wari ase tana kabe karigidama kapliba matam amadadi migi minok phamni magi machanupa ase makhongsu thangba ngamboi ngamdaboi chatpa ngamboi ngamdaboi tawi habagi minok masha kaya ama sanaba tawri yabu phangdaba karigma puchai amata phawba thangba ngamdaba macha ase hayeng karam tholagadabano haduna mamana yamna wakibani
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯁꯤꯡꯒ ꯕꯣꯜ ꯁꯥꯟꯅꯕꯗ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ, ꯃꯥꯅ ꯕꯣꯜ ꯑꯁꯤ ꯐꯖꯅ ꯁꯦꯟꯕ ꯉꯝꯗꯨꯅ ꯃꯥꯏ ꯄꯥꯛꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯕꯅꯤ꯫ ꯃꯃꯥꯒꯤ ꯀꯞꯂꯤꯕꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡꯅ ꯏꯃꯥꯒꯤ ꯋꯥꯕꯁꯨ ꯐꯔꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯥꯡꯒꯟ ꯀꯜꯂꯕꯅꯤ, ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯛꯇꯅꯤ ꯅꯆꯥꯅ ꯍꯣꯠꯅꯔꯛꯀꯗꯕ, ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ, ꯏꯃꯥ ꯁꯦ ꯀꯞꯀꯅꯨ, ꯑꯃꯨꯛꯇ ꯅꯣꯛꯑꯣꯕ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯃꯃꯥꯁꯦ ꯃꯄꯤꯗꯨꯗ ꯊꯣꯠꯂꯒ ꯃꯆꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯞꯅꯣꯛꯇꯣꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯀꯨꯡꯀꯨꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯈꯜꯂꯤ꯫ ꯃꯍꯩꯒꯤ ꯐꯨꯔꯤꯠꯁꯦ ꯃꯥꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯦ ꯑꯃꯨꯛꯇꯪ ꯍꯔꯥꯎꯍꯟꯒꯦ, ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯃꯥꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯕꯅꯤꯅ ꯀꯨꯡꯀꯨꯡꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡ ꯇꯨꯝꯕ ꯆꯪꯉꯤ꯫ ꯃꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯍꯥꯟꯅ ꯂꯥꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯒꯤ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯟꯅ ꯀꯧꯈꯠꯂꯛꯏ꯫ ꯏꯅꯦꯕꯨ ꯀꯧꯕ ꯌꯥꯎ, ꯀꯨꯡꯀꯨꯡꯕꯨ ꯀꯧꯕ ꯌꯥꯎ꯫ ꯇꯣꯏꯅ ꯀꯧꯔꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯁꯨ ꯃꯩꯅꯣꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯃꯤ ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯉꯔꯥꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯈꯣꯏ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯍꯟꯗꯛꯀꯤ ꯕꯣꯜ ꯑꯁꯤꯗ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯇꯥꯕꯅꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯎꯅꯅꯤꯡꯂꯤ, ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯕ ꯄꯥꯝꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯜꯂꯔꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯍꯟꯗꯛ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯍꯜꯂꯛꯈꯤꯕꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯕ, ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯗ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯕꯣꯜ ꯁꯥꯟꯅꯕ ꯇꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯑꯣꯖꯥꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯕꯣꯜ ꯉꯝꯗꯨꯅ ꯍꯜꯂꯛꯈꯤꯕꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯃꯤꯟꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯨꯛ ꯍꯔꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠꯁꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯥꯒꯤ ꯃꯃꯥꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ, ꯋꯥꯖꯔꯕꯤ ꯏꯃꯥꯅꯤ, ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ 4-5 ꯍꯦꯟꯅ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯗ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯜꯂꯨꯗ꯭ꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯃꯛꯁꯨ ꯃꯥꯏꯕ ꯇꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯧꯕ ꯆꯠꯀꯅꯨ, ꯀꯣꯟꯅ ꯇꯟꯖꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯂꯧꯕ ꯆꯠꯇꯕꯅꯤ꯫ ꯑꯁꯣꯝꯗꯗꯤ ꯑꯣꯖꯥ ꯑꯃꯒꯤ ꯌꯨꯝꯗ ꯒꯥꯔꯤ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯕ ꯂꯥꯛꯂꯒꯁꯨ ꯃꯈꯣꯏꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯗꯒꯤ ꯊꯝꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯍꯟꯗꯛꯃꯛꯇꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯕꯣꯜ ꯇꯝꯕꯤꯕ, ꯃꯈꯣꯏ ꯃꯁꯦꯟ ꯕꯣꯜ ꯁꯥꯟꯅꯕ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯁꯨ ꯍꯦꯟꯅ ꯃꯍꯥꯛꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯐꯨꯔꯤꯠꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯣꯔꯦ꯫ ꯀꯔꯤ ꯊꯧꯗꯣꯛ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯡꯀꯨꯡ ꯈꯣꯏꯒ ꯍꯟꯗꯛ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯔꯨꯕ ꯃꯃꯥꯟꯅꯕ 2-3 ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯕꯨ ꯃꯈꯣꯏꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯨꯡꯀꯨꯡꯗꯤ ꯌꯨꯝꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯈꯛ ꯂꯩꯕꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯕ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯀꯨꯡꯀꯨꯡ ꯌꯥꯎꯗ꯭ꯔꯕꯗ ꯃꯩꯅꯣꯁꯨ ꯃꯥꯁꯨ ꯊꯕꯛ ꯑꯃꯈꯛ ꯂꯩ, ꯐꯔꯛ ꯇꯥꯔꯅꯤ, ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯨꯜꯂꯁꯤ, ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯣꯟ ꯑꯔꯣꯏꯕꯗꯅꯤ꯫ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯣꯛ 2ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯆꯥꯛ ꯆꯥꯕ ꯆꯠꯅꯩ꯫ ꯃꯈꯣꯏꯁꯨ ꯉꯁꯤꯗꯤ ꯆꯠꯂꯨꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯣꯏ, ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯗꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯈꯔ ꯂꯧꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯆꯣꯝꯕ ꯑꯍꯜ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤꯗꯨꯕꯨ? ꯑꯩꯁꯤꯕꯨ ꯀꯅꯥ ꯃꯥꯜꯂꯨꯖꯥꯠꯅꯣꯅꯦ?" ꯃꯥꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ 2ꯅ ꯐꯥꯒꯤ ꯌꯥꯝ ꯇꯥꯊꯣꯛꯈꯤ꯫ "ꯏꯁ, ꯅꯨꯄꯤꯅ ꯌꯦꯡꯂꯛꯄꯁꯨ ꯅꯠꯇꯕ ꯃꯈꯣꯏ ꯆꯣꯝꯕ ꯑꯍꯜ ꯑꯃꯅ, ꯑꯍꯜ ꯅꯣꯏ ꯉꯥꯎꯔꯖꯥꯠꯂ ꯅꯪꯕꯣ?" ꯉꯥꯏꯍꯥꯛꯁꯨ ꯐꯥꯒꯤ ꯇꯧꯏ꯫ ꯑꯃ ꯅꯨꯄꯥꯗꯨꯅ, "ꯈꯪꯗꯦꯅꯦ, ꯃꯗꯨꯒꯤ ꯑꯍꯟꯗꯨ
ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯅꯦ ꯐꯔꯁꯦ ꯑꯁ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯃꯩꯅꯣꯁꯨ ꯀꯨꯡꯀꯨꯡꯁꯨ ꯄꯨꯟꯅ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯁꯦ ꯅꯪꯅ ꯃꯩ ꯊꯥꯒꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯁꯣꯏꯔꯛꯎꯁꯦ ꯑꯩꯅ ꯌꯦꯟꯁꯦ ꯇꯨꯔꯦꯟꯗ ꯄꯨꯊꯔꯒ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯆꯥꯝꯂꯒ ꯂꯥ ꯑꯃꯁꯨ ꯍꯦꯛꯂꯒ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯟꯕꯒ ꯅꯨꯄꯥꯁꯦ ꯇꯨꯔꯦꯟ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯇꯨꯔꯦꯟꯗ ꯃꯍꯥꯛꯅ ꯌꯦꯟ ꯑꯗꯨ ꯁꯦꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯨꯔꯤ ꯏꯁꯤꯡ ꯑꯁꯤ ꯏꯊꯛ ꯏꯄꯣꯝ ꯂꯥꯛꯄꯗꯧꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯎꯔꯛꯏ ꯀꯩꯅꯣꯅꯦ ꯏꯁꯤꯡꯁꯤꯕꯨ ꯀꯩꯅꯣꯅꯦ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯏꯄꯣꯝ ꯍꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯤ ꯌꯦꯟ ꯁꯦꯜꯂꯝꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯦꯟ ꯁꯦꯝꯕꯗꯨ ꯂꯦꯞꯂꯒ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯏꯄꯣꯝ ꯑꯁꯤ इवांग वांगना सुम लाक्पसिना मागी मनाक यरोक्लबदा लफु मका अमसु तावरगा लाक्पसे नुपासिन उरमे लफु मकनिने करिनो इसिंगी पोमजिबु वांगख्रेदा असुमना ngakpoi kiboi nupase ngakning leptani jingli मागी मनाक यरोबदा इपोमसे अमुक नेमथाखरे चुमना हानगी मोंगदोन अदुम चेंखि लफु अदुसु अदुम दाउथाखरे उश होजिकी मोंगदुदि करिनो हादना ngahaktung mag masindagi solabatu amuk makhatana mahakni yelase kakpa semba hori matam ase ayuki matamni mahangna asumna makhatana semngai tanja sida magi tunglumda karigumba amakhak changlapugum toy nupa sidi khangri aduga khutki mong manba amakhakna maga saganna tamae saganda aduma thalakpadadi nupa se yen chalam silebi aduga kanano maithong chu thore कनाचु लेरमदे कइनुने होजिकी इसिंग इफोमदु उरुबगी वखनरने अमुसु खल्ली मखाताना महंगना येलसे तुम सेमी हनमुंगना अमु सगन्ना पारक्तरे मागी नंगंदा तमना खुट अमना अदुम नानबगी मोंग से तोरे मसिदगी नुपासे अमुसि लेबे करिनो कनाचु लेतबदा होजिकी तु करिनुने नुपासे हनमुक्ति तसेगना की भाबदु उरले तसेंगना खुलमना थमलकपा खुलमना नानबगी मोंगनी येन सेमसि लेप्तुना कनानो कोइलाउ लाउई अहांग बलम हांगनी कनाबु लाकनी अदबु तवगियोना तरपगी मोंगनी नुपा से येन सेम ngamdre masada akiba thukatpa habadu phore hojikidu karino aingona thama idubu khutna trane ayu wakhanarane wakal se mon pakhanda khalli असुमन लेरिंगै मतम असिदा येलसिदी सेमदब यादबदिना मखाताना सेमनब होनरे हंदमुक नम करी कमदोरी नाकंद चेलिबा लूरब तुरेल इसिंग सिदनी असौब नुंग लेतुमगुम मखक थादरपगी मखोलसे माना ताकी मखोंदु ताबद अमुकुसुनु पासे प्रंग जोंगे असुमन येंगे मतम असिदसु इपोम होकिबगी मोंग मतोसिदी मान उररी कनामत लेतबा अहांग तुरेल मपाल असिदा असिगुम थोदोसिंग थोलकपद नुपासे हेन किरकले मसिदि वखन्नि मानरे कइनुमदि ओइरे हादुना मागसे तफुम खलक्तरे यामना थुना महंगना येन सेमदु लुसिलगे हादुना मतुमसे इचाउ चाउना कए अदुगा चामलबा तुंग मखोइगे लेफमदुगी मनाक तमना मागसे चेनबोय चटपोय तरुखलाए हन्ना फावबि येंखिबा नते इफिंग लालगा ममानबा अनिदि येल सेमसे माना पिररे अदुगु नुपासे नाकल अमदा फमलगा वखल अमा चुमतोरए ममानबा अनिना केदोरगे कइनो नंग सावरिदबो केदोबु यौरगे मखोइदि फागी तौदुना वासे हांगमने नुपासिदा सोमदा वखल अमने अदुम फमलगा वखन खलमदि महंगना ममानबा अनिदा वाहरे असिगि चिंगदो मचा अदुगु नाकन चेलिबा तुरनसे हाना थाइनगे मतमदा आहालसिंगना हाइनखि वरि का लेब्रा ममानबा अनिदुना करी मक तौरे हंदक बोल सानब चलुबदा अकीब खर उकिबगी अखोय खुलिसदम हारिब्रा अखोय खुलिसदि अदुगुम अकीबदि करीमत लेतबनी है कदाइदगी वरिनो मी मयाम अमा चाकजनब लालबल मसिबो नुपासे खंदेबो अइनि येन छम चरब मतमदा कइनम उरे ममानबा मना नंगिदो वखलेना खनबगिनी अखोयसु तौई हंदक बोल सानब चलुबदो अदुगा हलक पनोमनि निसे अखोइना आदा उखिबा
ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯝ ꯌꯥꯈꯤꯗꯦ ꯋꯥꯈꯟꯅꯅꯤ ꯑꯉꯥꯟꯕꯁꯤꯗꯕꯨ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯏꯁ ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯥꯒꯤ ꯋꯥꯁꯦ ꯀꯛꯊꯠꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯟꯅ ꯇꯧꯔꯤ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯌꯦꯟ ꯁꯦꯝꯕ ꯆꯠꯂꯨꯕ ꯅꯨꯄꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯀꯤꯔꯤꯕ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯪꯕꯨ ꯂꯥꯏ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯗꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯅꯨꯄꯥꯁꯦ ꯐꯜꯂꯝꯕꯗꯒꯤ ꯏꯍꯦ ꯀꯥꯎꯏꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯂꯥ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯃꯛꯇꯗ ꯂꯐꯨ ꯄꯔꯦꯡ ꯊꯥꯕꯁꯨ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯌꯥꯗ ꯃꯥꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯊꯤꯒꯗꯕ ꯂꯐꯨ ꯂꯥ ꯑꯅꯤꯈꯛ ꯂꯦꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥ ꯑꯅꯤꯁꯦ ꯂꯦꯟꯕ ꯂꯣꯏꯔꯕ ꯇꯨꯡ ꯇꯨꯔꯦꯟꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯀꯔꯤꯃꯠꯇ ꯂꯥꯛꯄꯁꯨ ꯎꯗꯦ ꯑꯁꯨꯝꯅ ꯂꯥ ꯑꯅꯤꯁꯤ ꯄꯨꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯅ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯎꯔꯛꯏ ꯀꯔꯤ ꯎꯔꯤꯕ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯕꯒꯤꯗꯃꯛꯇ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝꯁꯤꯡ ꯍꯥꯏꯕꯗꯨ ꯎꯔꯛꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯎꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯗꯤ ꯌꯦꯡꯂꯒ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯁꯤ ꯂꯥꯎꯅ ꯀꯥꯔꯒ ꯅꯣꯛꯄꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯎꯕꯅꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯥꯁꯦ ꯃꯈꯥꯗ ꯇꯨꯞꯊꯈꯤ ꯀꯩꯅꯣ ꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯣꯏꯅ ꯃꯥꯅ ꯎꯔꯛꯄꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅꯗꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯐꯥꯎꯕ ꯊꯥꯗꯔꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅꯗꯤ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯒ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯅꯤ ꯑꯁꯤꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯕꯨ ꯇꯥꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯆꯦꯟꯅ ꯃꯅꯥꯛꯇ ꯇꯥꯔꯕ ꯅꯨꯡ ꯂꯩꯇꯨꯝꯁꯤꯡ ꯍꯜꯂꯒ ꯂꯪꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡ ꯂꯩꯇꯨꯝꯅ ꯄꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯈꯔ ꯁꯣꯛꯄ ꯌꯥꯎꯏ ꯃꯁꯤꯗꯒꯤ ꯀꯩꯅꯣꯅꯦ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯣꯛꯂꯤꯕꯗꯨꯕꯨ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯂꯩꯔꯤ ꯑꯗꯨꯝ ꯆꯦꯟꯈꯤꯕꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯑꯃꯗꯨꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯪꯗ꯭ꯔꯦ ꯀꯣꯏꯀꯧ ꯀꯧꯏ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯆꯥꯗꯕꯤ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅꯁꯨ ꯋꯥꯏ ꯀꯣꯏꯀꯧ ꯀꯧꯏ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯆꯤꯡꯌꯥ ꯑꯁꯤꯗ ꯂꯧ ꯎꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯁꯨ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯀꯧꯕꯁꯤ ꯇꯥꯕꯗ ꯆꯤꯡꯌꯥꯗ ꯂꯧ ꯎꯔꯝꯕ ꯅꯨꯄꯥꯁꯦ ꯆꯠꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯅꯥ ꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯁꯤꯒꯤ ꯆꯤꯡꯗꯣ ꯃꯆꯥꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯤꯡ ꯑꯁꯣꯝꯗ ꯀꯔꯤ ꯎꯕꯅꯣ ꯈꯪꯗꯦ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯠꯂꯕ ꯇꯨꯡ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯤꯔꯕ ꯇꯨꯡꯗꯗꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯐꯪꯗ꯭ꯔꯦ ꯃꯁꯨꯠ ꯇꯧꯔꯛꯄ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯂꯣꯛ ꯑꯃꯗꯅꯤ ꯃꯥꯅ ꯇꯥꯔꯝꯂꯤꯕ ꯂꯣꯛ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅꯃꯛ ꯀꯨꯠꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯈꯔꯅꯒ ꯃꯝꯁꯤꯜꯂꯛꯂꯦ ꯃꯃꯤꯠ ꯑꯁꯤ ꯃꯊꯛ ꯆꯞ ꯌꯨꯡꯈꯠꯂꯒ ꯇꯥꯔꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯩꯅꯣ ꯁꯤꯕꯣ ꯁꯤꯔꯕ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯁꯨ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯃꯤꯠ ꯌꯨꯡꯈꯠꯂꯤꯕꯁꯦ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕꯗ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯀꯞꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯟ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯉꯥꯏꯈꯣ ꯀꯞꯈꯤꯅꯣ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯦ ꯃꯤꯍꯨꯟ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯥꯛꯄꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯊꯣꯛꯄꯁꯤꯅꯤ
ꯌꯥꯝ ꯇꯜꯂꯤꯁꯦ ꯁꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯇꯦꯡ ꯄꯥꯡꯂꯛꯑꯣ ꯑꯩ ꯄꯣꯈꯠꯀꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯄꯣꯈꯠꯄꯤꯔꯦ ꯑꯗꯨꯒ ꯂꯣꯛ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯈꯠꯂꯛꯏ ꯃꯇꯝ ꯑꯁꯦ ꯐꯅꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯈꯣꯡꯅꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯨꯕꯤꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏꯁꯤ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯐꯝꯗ ꯂꯩꯍꯧꯕ ꯀꯣꯜꯂꯤꯛ ꯀꯣꯟꯇꯥꯏ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯀꯔꯤꯃꯠꯇ ꯂꯧꯈꯤꯗ꯭ꯔꯦ ꯈꯨꯟꯗꯣꯟ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯪꯉꯤ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅ ꯍꯥꯏꯔꯤ ꯒꯥꯔꯤꯕꯨ ꯑꯃꯠꯇ ꯆꯦꯟꯕ ꯎꯗꯦꯗ ꯑꯁꯤꯗ ꯃꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯎ ꯆꯪꯁꯤꯜꯂꯥꯎ ꯑꯩꯒ ꯆꯪꯃꯤꯟꯅꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯄꯨꯔꯒ ꯄꯨꯁꯤꯜꯂꯛꯏ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯔꯦ ꯃꯥꯏꯕꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯃꯥꯏꯕꯁꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯏ ꯃꯥꯏꯕꯗꯨ ꯏꯐꯤꯡ ꯐꯤꯡ ꯆꯤꯡꯊꯣꯔꯛꯏ ꯃꯥꯁꯨ ꯂꯥꯏꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯅꯤ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯃꯍꯥꯛꯀꯤ ꯃꯉꯣꯟꯃꯛꯇꯗ ꯆꯞ ꯇꯤꯡꯂꯤꯕ ꯃꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯊꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯃꯥꯟꯅꯕꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯃꯥꯏꯕꯁꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯒꯦ ꯀꯟꯕꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯏꯕꯁꯦ ꯌꯦꯡꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯑꯅꯤ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯦ ꯐꯠꯇꯅꯨꯡꯒ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯃ ꯅꯨꯄꯥꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤꯕꯅꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯤꯕ꯭ꯔꯥ ꯃꯥꯏꯕꯁꯤꯅ ꯉꯥꯏꯈꯣ ꯑꯩ ꯐꯖꯅ ꯑꯃꯇ ꯌꯦꯡꯒꯦ ꯃꯥꯒꯤꯁꯦ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦꯗ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯌꯦꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄ ꯉꯝꯂꯗ꯭ꯔꯥ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯁꯨꯔ ꯅꯩꯁꯤꯟꯕ ꯌꯥꯝꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯏꯕꯁꯤꯅ ꯂꯥꯏ ꯇꯥꯟꯊꯣꯛꯅꯕ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯟꯕꯋꯣ ꯁꯣꯠꯄꯋꯣ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯤꯕ ꯂꯥꯏ ꯑꯣꯛꯅꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯃꯨꯛ ꯐꯝꯒꯅꯤ ꯑꯃꯨꯛ ꯇꯨꯝꯒꯅꯤ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯒꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗ ꯃꯍꯥꯛꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯅꯝꯂꯒ ꯃꯥꯒꯤ ꯁꯥꯀꯟꯗ ꯌꯥꯗꯨꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯣꯛꯇꯣꯛꯅꯕ ꯍꯣꯠꯅꯩ ꯌꯥꯅꯕ ꯍꯣꯠꯅꯩ ꯉꯝꯈꯤꯗꯦ ꯃꯃꯥꯟꯅꯕꯗꯣ ꯆꯩꯅꯥꯗꯨ ꯐꯪꯕ ꯃꯇꯝꯗ ꯀꯟꯅ ꯂꯥꯎꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯎꯆꯤꯟꯅ ꯀꯜꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯒꯟꯒꯤ ꯎꯟꯁꯥ ꯃꯆꯦꯠ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯆꯤꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯇꯧꯔꯦ ꯃꯥꯏꯕꯁꯦ ꯃꯥꯕꯨ ꯌꯦꯡꯅ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯀꯔꯝꯕ ꯁꯥꯔꯣꯏꯅꯣ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯐꯥꯎꯈ꯭ರೆ ꯂꯩꯀꯥꯏ ꯑꯗꯨꯃꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯁꯤꯟꯅꯔꯛꯂꯦ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯃꯍꯥꯛꯅ ꯌꯥꯅ ꯆꯤꯛꯄ ꯃꯇꯝꯗ ꯑꯃꯗꯨꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕꯗꯨꯅ ꯌꯦꯡꯂꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯂꯥꯏ ꯑꯣꯛꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯤ ꯎꯕ ꯌꯥꯗꯕ ꯆꯣꯡꯁꯤꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯛꯏ ꯃꯤ ꯈꯔ ꯑꯃꯅ ꯃꯥꯕꯨ ꯐꯥꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯂꯦ ꯈꯪꯗꯕꯁꯤꯡꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯤ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯁꯤ ꯃꯌꯥꯏ ꯈꯨꯟꯗꯒꯤꯅꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏ ꯃꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯕꯗ ꯅꯨꯄꯥ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯃꯥꯏꯕꯁꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯁꯤ ꯃꯥꯕꯨ ꯄꯨꯔꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯔꯤ ꯎꯆꯤꯟ ꯍꯟꯗꯃꯨꯛꯇꯤ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯂꯥꯏ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯎꯆꯤꯟ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯁꯥꯔꯣꯏ ꯂꯥꯏ ꯑꯁꯤ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯍꯩꯅ ꯊꯥꯕ ꯃꯇꯝꯗ ꯀꯧꯊꯣꯛꯄ ꯌꯥꯔꯛꯂꯦ ꯊꯧꯔꯛꯂꯦ ꯃꯥꯏꯕꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯔꯔꯦ ꯅꯈꯣꯏ ꯂꯝꯕꯤ ꯊꯥꯎ ꯑꯩ ꯃꯥꯕꯨ ꯊꯤꯟꯗꯣꯛꯀꯦ ꯂꯥꯎ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯅꯪ ꯂꯩꯕ ꯌꯥꯗꯦ ꯂꯥꯎ ꯑꯩꯒꯤ ꯃꯥꯡ ꯊꯥꯎ ꯆꯠꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤ ꯃꯥ ꯈꯛꯇꯅ ꯎꯕꯅꯤ ꯃꯥꯅ ꯀꯧꯔꯒ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯁꯥꯔꯣꯏ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤ ꯂꯣꯡꯅ ꯇꯥꯍꯧꯔꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯅꯤ ꯁꯪꯂꯤ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏ ꯑꯃꯅꯤ ꯁꯪꯉꯝꯃꯨ ꯍꯥꯏꯔꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯕꯤꯔꯒ ꯅꯨꯄꯥꯁꯤ ꯇꯨꯝꯍꯜꯍꯧꯔꯤ
ꯃꯥꯏꯕꯁꯦ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯁꯔꯣꯏ ꯑꯗꯨ ꯇꯥꯟꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯅ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄ ꯊꯥꯗꯣꯛꯂꯕ ꯇꯨꯡ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯑꯁꯣꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯍꯦꯟꯅ ꯐꯤꯕꯝ ꯀꯥꯏꯕ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯕ? ꯉꯁꯥꯏ ꯇꯥꯟꯊꯣꯛꯈꯤꯕ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡ ꯃꯁꯥꯗ ꯆꯪꯉꯝꯃꯤ꯫ ꯇꯧꯒꯤ ꯌꯥꯎꯅ ꯇꯧꯕ, ꯊꯥꯖꯤꯜꯂꯛꯀꯤ ꯌꯥꯎꯅ ꯊꯥꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔ ꯐꯥꯎꯕꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯗꯠꯀꯗꯕꯒꯤ ꯆꯤꯛꯀꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯋꯥꯕ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯝꯗꯥꯏꯒꯤ ꯈꯞ ꯆꯤꯡꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯃꯥꯏꯕꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ, ꯑꯃꯨꯛꯇꯒꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯞꯆꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯥꯏꯕꯁꯤꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯑꯃ ꯂꯣꯏꯕꯒ ꯑꯃ ꯑꯃꯨꯛ, ꯑꯃ ꯂꯣꯏꯕꯒ ꯑꯃ꯫ ꯃꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯥꯏꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯌꯦꯡꯂꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯃꯛꯇꯤ ꯀꯟꯕꯗ ꯉꯝꯂꯣꯏꯗꯕ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯎꯕꯁꯤꯡꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤ, "ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯕꯤꯈꯣ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯀꯅꯥꯅꯣ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯕꯤꯈꯣ" ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯆꯠꯃꯤꯟꯅꯔꯨꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ "ꯌꯥꯅꯤ, ꯑꯩ ꯀꯧꯔꯨꯒꯦ, ꯑꯩ ꯄꯥꯎ ꯄꯤꯔꯨꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯏꯀꯜ ꯄꯤꯔꯛꯏ꯫ "ꯆꯠꯂꯣ, ꯑꯁꯤ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯀꯞꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝ ꯌꯧꯔꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯃꯥꯟꯅꯕꯗꯨ ꯆꯥꯛ ꯆꯥꯅꯕ ꯆꯠꯄ ꯃꯇꯝꯗ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯧꯔꯦ, ꯈꯨꯟꯗꯣꯟꯗ ꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯕ ꯇꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯀꯧꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯥꯖꯗꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯃꯊꯪ ꯋꯥꯔꯤ ꯅꯛꯈꯤꯕ, ꯋꯥ ꯂꯥꯎꯅꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯅꯣꯒꯤ ꯌꯨꯝꯗ ꯄꯥꯎ ꯑꯁꯤ ꯇꯥꯔꯔꯦ꯫ ꯃꯩꯅꯣꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ "ꯀꯩꯅꯣꯅꯦ, ꯉꯁꯥꯏ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯥꯅꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯩꯅꯣ ꯀꯨꯡꯀꯨꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯀꯨꯡꯀꯨꯡꯗ ꯃꯥꯅ ꯄꯥꯎ ꯑꯁꯤ ꯇꯝꯅꯔꯦ꯫ "ꯀꯨꯡꯀꯨꯡ, ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯥꯛ ꯆꯥꯅꯕ ꯆꯠꯁꯤ ꯂꯥꯛꯑꯝꯕ ꯏꯃꯥꯟꯅꯕ ꯍꯟꯗꯛ ꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯔꯨꯕꯗꯣ, ꯃꯥꯗꯣ ꯃꯃꯥꯡ ꯈꯨꯟꯗꯣꯟꯗ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏꯅꯦ꯫ ꯍꯧꯖꯤꯛ ꯃꯤ ꯋꯥ ꯂꯥꯎꯅꯩ꯫ ꯑꯆꯨꯝꯕ꯭ꯔꯥ ꯀꯩꯅꯣꯗꯤ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯡ ꯈꯨꯟꯗꯁꯨ ꯂꯥꯏ ꯂꯩꯔꯕ, ꯃꯤꯉꯣꯟꯗ ꯂꯥꯏ ꯆꯪꯗꯨꯅ ꯂꯥꯏ ꯑꯣꯛꯅꯕ ꯀꯥꯏꯗꯣ ꯇꯧꯔꯕ? ꯀꯤꯕꯨ ꯀꯤꯔꯦꯗ, ꯍꯟꯗꯛꯀꯤ ꯆꯠꯂꯨꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯑꯣꯏꯕꯅꯦ꯫ ꯀꯨꯡꯀꯨꯡ, ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦꯕꯣ." ꯀꯨꯡꯗꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯕ ꯉꯝꯗꯦ꯫ "ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯔꯅꯦ?" ꯃꯩꯅꯣꯅ ꯃꯤ ꯋꯥ ꯂꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯄꯅꯦ꯫ ꯑꯆꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯨꯡꯀꯨꯡ ꯄꯥꯎ ꯑꯗꯨ ꯇꯥꯕꯁꯤꯅ ꯃꯍꯥꯛꯁꯦ ꯆꯠꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯩꯅꯣꯅ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ "ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠ ꯇꯥꯔꯦ, ꯀꯣꯟꯅ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯩꯅꯣꯁꯨ "ꯐꯔꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯆꯠꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯃꯩꯅꯣ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯕ ꯆꯠꯈꯤ꯫ ꯀꯨꯡꯀꯨꯡꯗꯤ ꯇꯟꯖꯥꯁꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯃꯥꯗꯤ ꯀꯩꯊꯦꯜꯗꯒꯤ ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ, ꯌꯦꯡꯅꯤꯡꯕ, ꯎꯅꯤꯡꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯤꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯐꯨꯔꯤꯠꯀꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯔꯦ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯅꯕꯗ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯈꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯄꯨꯟꯅ ꯂꯥꯛꯑꯝꯂꯦ꯫ ꯀꯨꯡꯀꯨꯡ ꯃꯅꯥꯛꯁꯤꯗ ꯆꯪꯗ꯭ꯔꯦ, ꯈꯔ ꯂꯥꯞꯇꯛꯅ ꯌꯦꯡꯂꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯑꯗꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯀꯨꯡꯀꯨꯡꯗ ꯀꯣꯜꯂ ꯀꯞꯏ꯫ "ꯏꯇꯥꯎ, ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯨꯡꯀꯨꯡ ꯃꯃꯥꯟꯅꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯇꯧꯅꯤ? ꯃꯃꯥꯟꯅꯕꯁꯦ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕ, ꯊꯋꯥꯏ ꯆꯥꯛꯄꯗꯤ ꯌꯥꯝꯅ ꯐꯥꯎꯏ꯫ "ꯑꯩꯅ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯃꯣꯏꯀꯣ" ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯀꯞꯅ ꯃꯃꯥꯟꯅꯕꯗ ꯃꯥꯅ ꯁꯣꯜꯂꯤ꯫
ꯏꯇꯥꯎ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯈꯤꯗꯕꯗꯣ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯂꯥꯛꯑꯝꯕ ꯇꯥꯔꯕꯗꯤ ꯏꯇꯥꯎꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯀꯜꯂꯝꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯊꯋꯥꯏ ꯆꯥꯛꯄꯗꯨꯅ ꯀꯞꯂꯤ ꯊꯣꯔꯛꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯀꯞꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯀꯨꯡꯀꯨꯡꯗ ꯀꯣꯜꯂ ꯀꯞꯂꯤ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯛꯏ ꯅꯨꯄꯥꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡꯒꯤ ꯁꯥꯒꯟꯗ ꯈꯨꯠꯅ ꯄꯣꯞ ꯊꯥꯔꯒ ꯁꯦ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯝꯕ ꯅꯨꯄꯥ ꯑꯃꯅ ꯄꯤꯔꯝꯕꯅꯤ ꯁꯦ ꯀꯨꯡꯀꯨꯡꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯀꯞꯂꯝꯕꯗꯒꯤ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯆꯦ ꯃꯀꯣꯟꯒꯤ ꯃꯑꯣꯡꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯩꯉꯥꯟ ꯈꯔ ꯐꯪꯕ ꯑꯃꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯆꯦ ꯃꯀꯣꯜ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯄꯥꯔꯤꯕ ꯌꯦꯡꯂꯤꯕꯁꯤꯁꯨ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯃꯇꯝ ꯑꯁꯤꯗ ꯏꯅ ꯑꯣꯏꯅ ꯏꯔꯒ ꯋꯥꯔꯣꯜ ꯑꯃ ꯊꯥꯔꯝꯃꯤ ꯉꯁꯤꯅ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯔꯗꯤ ꯇꯥꯕ ꯐꯪꯂꯒꯅꯤ ꯅꯪꯒꯤ ꯃꯇꯝꯁꯨ ꯂꯥꯛꯂꯒꯅꯤ ꯅꯨꯃꯤꯠꯇꯨꯗ ꯌꯥꯎꯈꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯒꯤ ꯇꯆꯧꯕꯨ ꯍꯥꯠꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯩꯅ ꯄꯥꯡꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯣ ꯑꯁꯨꯝꯅ ꯋꯥꯔꯣꯜ ꯑꯁꯤ ꯏꯔꯝꯃꯤ ꯋꯥꯔꯣꯜꯁꯤ ꯄꯥꯕꯗꯒꯤ ꯀꯨꯡꯀꯨꯡꯁꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯈꯪꯕ ꯉꯝꯂꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯏ ꯑꯣꯛꯅꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯐꯩꯕꯣꯛ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯁꯤꯜꯂꯛꯄꯅꯤ ꯃꯥꯅ ꯊꯥꯖꯤꯜꯂꯛꯄ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯈꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯕꯗꯤ ꯀꯨꯡꯀꯨꯡꯒ ꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ